22 Assam Rifle की farewell function ama Kangpokpida yauba chatpada akhanaba Kuki leader kharaga wari sanaduna Assam Rifle की Director General na phongdorakre madudi Kuki singi Union Territory natraga separate administration haiba demand adu oithokpa yabo wafam natte peace hanjinanabagi tangai fadaba lei peace hanjinanaba honagadabani makha taba DGAR na Kuki village volunteer sing amadi suda leiriba Kuki militant sing खुलाई थादोक नबा अपील सु तौरमखी सरकार की पॉलिसी दा अहोंबा खरा लाकपा उबा फंगी मणिपुर की सिक्योरिटी एडवाइजर सु येंगबदा प्रोएक्टिव ओइरे मणिपुर खुंदामिनरिबा येलहो प्रूफ सिंगबो अमतो ओइना नुंसी चाना लेमिनना होटनाबदा अचौबा थौदांग लौबिरंबा येलहो असेंगबा तांखुल मपारी सोशल माइंडेड लर्न एडवोकेट लेट आरोन कैसिंग लाइफम कांगोई विलेज ना मनुंग मतम चादना खंगौदना लैखिदबदा Arambai Tengol General Headquarter Advisory Board amadi Unit Kudingmaki Tengoloi Kudingmakna Thamoi Sokna Awaba Nuaitaba Phongdorakli Aron Kaising na hinglingai matamda naga amadi maitai ani gi senglaba maribu miyam da khangananaba kanna laujaramkhi mahaki imung manungna nanghoriba menkhatpa ngamlaroidaba awabada Arambai Tengol na saruk yazari mahaki thawaina ingna singna mapugi leikolda yataba oirasano haina khurumjarakli Kuki MLA tarana phongna separate administration logani haina demand tawraba phawada makhoiga sakma lengmanariba aikhoigi MLA singna khangda udaba saduna tumina sum laisinduna misam prajabu wahanba mi sibagi sang henkalakpa amadi lanthum manghanbagi result nongma natraga nongmadi aikhoigi MLA singi mathakta tagani haina Protection and Preservation Committee Manipur PPCM gi convener Phairojam Nandoluwang na phongdorakre wafam asi ngarang lamyanba irabona mirot oikhiba numit puning singbagi thoram kwa kaithel akham lekai gi Community Hall da pangthokpa thoram amada saruk yaraduna phongdokhibani Bharat amadi Pakistan gi LOC da nongmai kaplaklabadi madugi paukhum nongmai maruna pigani Amit Shah Bharat amadi Pakistan ki marakta lairiba LOC da nongmai kapsilaklabadi madugi paukhum nongmai maruna pigani haina Union Minister Amit Shah na phongdorakre wafam asi Jammu and Kashmir Punch district ta pangthokpa BJP ki election campaign rally amada phongdokhibani Amit Shah na makha taaduna hai matam kuina LOC da yumthangnaba leibak amasung cross border terrorist singna nongmai kapsinduna lamdam asida lairiba miyam gi punsi tangdu leitaba phangandre Karigumba LOC da nongmai kapsilaklabadi madugi dialogue tawnabagi mahutta nongmai maruna oina paukhum pigani haina phongdorakre Ningthau khongkha khunokda mioi hatpada senaba ama NIA court na October 5 fauba NIA custody da remand pikre CC Purda Kuki singna Kuki len tharambadu Jomi singna muthalaga jogam tharaba matungda gangti singna amuk jogam muthalaga gangam haikhre Fencing khaba FMR lokthokpa IM na condemn tawrakli Fencing khanaba hotnabada thokpa teksak India na pugadabani IM India amadi Myanmar ga tainaba ngamkhai gi sarukta border fencing khanaba hotnaribasi yaba ngamloi masigi mayokta chapchana lepkani masida namduna khanana hotnaraklabadi maduda thorokpa afa phatagi teksak pumba India lengak na pugadabani haina National Socialist Council of Nagalim Nscn IM na phongdorakli